ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ 12 ꯃꯈꯥꯏꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦ ꯇꯥꯡ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 2025 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯖꯃꯤꯔꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯃꯧ ꯑꯃꯈꯛ ꯎꯅꯖꯔꯝꯃꯦ ꯍꯥꯏꯔꯒ ꯊꯣꯛꯆꯔꯛꯑꯒ ꯈꯤꯖꯤꯛꯇꯪ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝ ꯂꯂꯥ ꯇꯥꯎꯟ ꯔꯣꯝꯗ ꯍꯥꯏꯒꯠꯂꯛꯑꯦꯔꯒ ꯑꯩꯈꯣꯏ ꯄꯥꯂꯣꯏ ꯆꯔꯥ ꯍꯥꯏꯗꯅ ꯃꯩꯇꯩ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯆꯪꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯋꯦꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯛꯏ ꯍꯥꯏꯋꯦꯗꯒꯤ हाईवे थे बालेश्वर मणिपुरी कोटो किलोमीटर होबो 1 किलोमीटर अमखक संगी हरगा अखोई पालोई चरागी मिटई ओइगनी अदो अइना अहानब घर मुरादगी हौजबदु घर मुराद जमीरा अदे मणिपुर हाइबदु थमजगे तौनी मणिपुर दुन कोना लौजरगा घर मुराद जमीरा गदु मणिपुर की पुंजिन जगे अदुगा हौजिक लौजरिबा सिना तोंगाना पालोई चरागी दमकता लंबी दी पालोई चरागी सिदी लंबी फरे नाग येता अखोई की लबुक लमांग सु लई मी सु पालोई चरा चलिबा लंबी नि चिकरे किलोमीटर अम तौ कराई होदे अनि होयनी से लबुक लमांग लेरे मांग द उरी बसी अखोई की पालोई चरा पालोई चरा मयांग न करी हाबा मु पालोई चरा मैतई नदी ओलोई सरा है मसीदा मैतई ले हाइबसिसु आई हानादगी अदुम खंगजदना इनाउ निर्मोलदा आई सुमाइन तौना पालोई चरा चटकनी कदौनी आइना कथली चरा हाइरुबा अदमाना ओलोई चरा नि हाइदना तौई अकोई खुन यौसिनजरे खुन यौबसिदा मैतई नुपी ओर मानिना अमा चलिसा हा खुनसिदैसदा ए मैतई नुपी मा मैतई नुपी नत माने नते मैतई खुन युमनाक चामरोम लेरमगनी हाय अखोई यामुंग बिरेंद्र तामो बिरेंद्र ना हाइबदि अदो असेंग मी उनरगा अखोई पालोई चरागी जी खंग तारे मोय कैथेन मचा अमसु लेबगुम तौइदा आई उनजगे कैथेन गले जरागी हेक यौसिलकपगी सैसदा गाड़ी दगी हेक कुमजबगा दुकान अम्मा अनि अहुम लेरमे मैतैगी गाक्तरा सी दुकान सिबो दुकान अम्मा आई लेजरे अदो पालोई चरागी मरमदा इनाव दुकान फंबिरि सिगी गा वारी सानजगे इनावगी मिंगदी संजीव कयुमनो लोंजम संजीव आदे पाबुंगला मनुंग दे लेबि सिबो ओजा आमते लेंथोक पिरोबा खितंग संजीव की पाबुंग नचानुपा संजीव नत्रो संजीव हाइबा संजीव की ओजा चही क्या सुबिरगे 78 अदु यम नहा ओइरी अदो अखोइगी करी थबक तौबिरमगे दुकान हिदा करी खरा दु एलिबति हिदा पालोई सरा से मैतई युमकोक से क्या तो तामो बिरेंद्र न मान हेता खंगदना चामा हुंफू मरी मंगा ले मसिंग लिखथरेइरा हानदी लंबी सी क्या नुंगाइरमदबा असेसु आइना कदोगी कनो संजय नई पालोई चरा मैतई सरकार की थबक तब क्या यावनगे असम गवर्नमेंट की ओजा लेब्रा अगांग लाइक लाइसु हाइब MA BA लेया पालोई चरागी मैतई कनोदी लेब्रो अखोई क्लब का लेब्रो लेते अदो कनोदी बामोन लाइसंग लेब्रो अपोकपगी अपोकपदी लेत्रिब्रा सी पालोई चरा जी ख्वाई मैम अखोई सीजु जारीबोन चिंगदब नत्रो जारीबोन चिंब्रो स्वाइजा ओ पालोई चरा जीजु अखोई जारीबोन चिंगी है अदो एनीवे अदो खुनगी असी अना थोपदी करमाइन तौबिरे ओजा
ꯑꯁꯤ ꯅꯥ ꯊꯣꯛꯄ ꯃꯥꯅꯦ ꯃꯤ ꯑꯃ ꯁꯤꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯤꯗꯦꯟ ꯂꯩ ꯑꯗꯨꯝ ꯍꯤꯗꯦꯟ ꯈꯣꯡꯄꯥꯟꯗꯅ ꯇꯨꯔꯦꯟ ꯆꯦꯜꯂꯤꯕ꯭ꯔꯣ ꯀꯊꯛꯀꯥꯟꯂꯣ ꯙꯂꯦꯁꯣꯔꯤꯗꯣ ꯙꯂꯦꯁꯣꯔꯤꯁꯤꯗ ꯆꯦꯜꯂꯤꯔꯥ ꯙꯂꯦꯁꯣꯔꯤꯁꯦ ꯑꯁ꯭ꯋꯥꯏ ꯌꯧꯔꯒ ꯀꯊꯛꯀꯥꯜ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯩꯇꯩꯒꯤ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯀꯥꯡꯒ ꯑꯗꯨꯝ ꯆꯤꯡꯕ꯭ꯔꯣ ꯑꯣ 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 ꯀꯔꯤꯅꯣ ꯑꯣ ꯅꯥꯛ ꯌꯦꯠꯁꯤ ꯃꯩꯇꯩ ꯉꯥꯛꯇꯔꯣ ꯃꯌꯥꯡ ꯈꯔ ꯌꯥꯜꯂꯦꯕ ꯑꯗꯒꯤ ꯁꯣꯝꯒꯤ ꯅꯥꯀꯟꯁꯤꯅ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯁꯥꯡꯉꯦꯕ ꯅꯣꯡꯄꯣꯛꯇ ꯇꯨꯔꯦꯟ ꯈꯨꯟ ꯆꯪꯁꯤ ꯈꯨꯟ ꯆꯪꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣই ꯄꯥꯂꯣꯏ ꯆꯔꯥ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯂꯝꯕꯤ ꯊꯣꯡ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯋꯦ ꯖꯃꯤꯔꯥꯗꯒꯤ ꯈꯤꯇꯪ ꯂꯂꯥꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 2-3 ꯈꯛ ꯍꯥꯏꯖꯤꯜꯂꯛꯑꯒ ꯃꯩꯇꯩꯔꯥ ꯃꯩꯇꯩ ꯃꯥ ꯀ꯭ꯋꯥ ꯎꯝꯗꯅ ꯇꯧꯏ ꯄꯥꯂꯣꯏ ꯆꯔꯥꯒꯤ ꯈꯨꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯤꯔꯃꯣꯜꯒꯤꯗꯤ ꯏꯅꯥꯎ ꯅꯤꯔꯃꯣꯜꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯠꯆꯤꯟꯖꯒꯦ ꯑꯉꯥꯎꯕꯅꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯗ ꯋꯦꯕ ꯂꯦꯡ ꯃꯤꯍꯨꯟꯒꯤ ꯋꯦꯕ ꯂꯦꯡꯁꯤ ꯑꯩꯒꯗꯤ ꯆꯞ ꯆꯥꯟꯅꯖꯔꯦ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔꯒꯁꯨ ꯆꯞ ꯆꯥꯟꯅꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯏꯅꯥꯎ ꯅꯤꯔꯃꯣꯜꯅ ꯃꯥꯗꯤ ꯈꯪꯅ ꯆꯥꯟꯅꯕꯒꯁꯨ ꯂꯩ ꯘꯔꯃꯨꯔꯥꯒꯤ ꯕꯤꯔꯦꯟꯒꯗꯨ ꯃꯥꯗꯤ ꯈꯪꯅꯔꯝꯃꯤ ꯑꯣ ꯃꯩꯇꯩꯒꯤ ꯄꯥꯂꯣꯏ ꯁꯔꯥꯁꯤꯗ ꯃꯩꯇꯩ ꯕꯥꯃꯣꯟꯒꯤꯅꯤꯀꯣ ꯕꯥꯃꯣꯟ ꯃꯌꯨꯝꯂꯣ ꯁꯤꯕꯨ ꯕꯥꯃꯣꯟ ꯀꯌꯨꯝꯅꯣ ꯊꯣꯡꯒ꯭ꯔꯥ ꯇꯥꯕꯝ ꯊꯣꯡꯒ꯭ꯔꯥ ꯇꯥꯕꯝ ꯍꯥꯏꯕꯅꯤꯗ ꯊꯣꯡꯒ꯭ꯔꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯥ ꯇꯥꯕꯝ ꯑꯣ ꯑꯩꯈꯣꯏꯒꯤ ꯔꯥꯙꯥ ꯃꯥꯙꯕꯀꯤ ꯃꯟꯗꯤꯔꯁꯨ ꯂꯩꯕ꯭ꯔꯣ ꯑꯣ ꯀꯥꯡꯒ ꯆꯤꯡꯕ꯭ꯔꯣ ꯑꯣ ꯀꯥꯡꯒꯤ ꯀꯨꯝꯍꯩꯗꯤ ꯇꯧꯕ ꯀꯥꯡꯗꯤ ꯆꯤꯡꯕ ꯆꯥꯎꯔꯥꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯂꯣꯏ ꯆꯔꯥꯒꯤꯁꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞ ꯂꯩ ꯁꯣꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯂꯥꯒ ꯅꯛꯏꯕꯅꯤ ꯍꯩꯂꯥꯀꯥꯟꯗꯤ ꯖꯥꯔꯤꯕꯣꯟ ꯅꯛꯏꯕꯅꯤꯅ ꯊꯣꯏꯗꯣꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯗꯦꯕ ꯀꯔꯃꯒꯤ ꯑꯅꯤꯃꯛꯀꯤ ꯑꯄꯣꯛꯄꯒꯤ ꯑꯣꯏꯔꯁꯨ ꯑꯃꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤ ꯀꯔꯤꯒꯤꯗꯨꯗꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯗ ꯌꯨꯝꯅꯥꯛ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯁꯥꯒꯩ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯀꯌꯨꯝꯅꯣ ꯍꯥꯏꯔꯒꯗꯤ ꯌꯨꯝꯅꯥꯛ ꯍꯪꯉꯤꯅꯤꯒ ꯍꯥꯏꯕꯁꯤ ꯈꯔ ꯈꯪꯍꯟꯕꯤꯕ ꯐꯩ ꯀꯩꯅꯣꯗ ꯃꯩꯇꯩꯂꯣꯟꯒꯤ ꯃꯇꯥꯡꯗ ꯖꯥꯔꯤꯕꯣꯟꯂꯣꯝꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄ ꯀꯩꯗꯧꯕ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯄꯤꯔꯛꯄ ꯃꯌꯥꯝ ꯂꯩ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯗꯣꯏꯔꯣ ꯁꯤ ꯑꯣ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯃꯩꯇꯩ ꯍꯤꯡꯈꯣꯜ ꯅꯨꯡ ꯆꯥꯎꯅ ꯂꯩ ꯄꯥꯂꯣꯏ ꯆꯔꯥꯒꯤꯁꯤꯗꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯤ ꯀꯔꯤ ꯆꯤꯡꯉꯤꯅꯣ ꯄꯥꯂꯣꯏ ꯆꯔꯥꯁꯦ ꯄꯥꯇ꯭ꯔꯤ ꯁꯔꯥ ꯆꯤꯡꯕ꯭ꯔꯥ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯥꯔꯒ ꯑꯅꯤꯒ ꯈꯥꯝ ꯂꯩ ꯁꯣꯝꯗꯁꯨ ꯀꯥꯔꯒ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯕ ꯃꯇꯝꯅꯤꯅ ꯀꯥꯔ ꯈꯔꯁꯨ ꯊꯧꯗꯣꯛꯅꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯀ꯭ꯋꯥ ꯃꯥꯗꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯅꯦ ꯀ꯭ꯋꯥ ꯂꯩꯕ ꯂꯥꯛꯏꯕ ꯃꯣꯏꯅ ꯀ꯭ꯋꯥ ꯌꯣꯟꯕꯒꯤ ꯀꯩꯅꯣꯅꯤ ꯀ꯭ꯋꯥ ꯑꯣ ꯃꯩꯇꯩ ꯏꯃꯨꯡꯅꯤꯀꯣ ꯑꯗꯨ ꯅꯪ ꯈꯪꯅꯗ꯭ꯔꯣ ꯃꯩꯇꯩ ꯏꯃꯨꯡ ꯅꯠꯇ꯭ꯔꯣ ꯀꯅꯥꯅꯣ ꯅꯍꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯑꯩ ꯋꯥꯔꯤ ꯁꯥꯖꯒꯦ ꯃꯌꯥꯝꯒ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯌꯦꯡꯉꯣꯁꯦ ꯄꯨꯄꯨꯗ ꯌꯦꯡꯉꯣ ꯑꯝꯇ ꯄꯨꯄꯨꯗ ꯑꯝꯇ ꯌꯦꯡꯉꯣꯅꯦ ꯃꯩꯇꯩ ꯃꯆꯥꯅꯕꯨ ꯑꯗꯨ ꯀꯩꯅꯣ ꯄꯥꯡꯗꯕ ꯍꯧꯅꯕ꯭ꯔꯣ ꯌꯦꯡꯉꯣ ꯄꯨꯄꯨꯗ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯔꯦ ꯍꯧꯖꯤꯛꯀꯤ ꯆꯪꯖꯔꯨꯕꯗꯨ ꯑꯩꯈꯣꯏꯒꯤ
ꯂꯣꯡꯖꯝꯅꯤ ꯍꯥꯏ ꯅꯨꯄꯥ ꯁꯤꯡ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯍꯥꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯒ ꯍꯥꯏꯗꯨ ꯑꯩꯈꯣꯏ ꯏꯀꯥꯏꯖꯕ ꯑꯣꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯑꯦ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯄꯥꯂꯣꯏ ꯆꯔꯥꯒꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯗꯤ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯂꯩꯈꯣꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯤ ꯂꯩꯈꯣꯝ ꯊꯣꯛꯑꯒꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯀꯗꯕ ꯑꯣꯖꯥ ꯃꯩꯇꯩ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯋꯥ ꯑꯃꯅꯤꯗ ꯍꯪꯖꯒꯦꯅꯦ ꯄꯥꯂꯣꯏ ꯆꯔꯥꯒꯤ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯂꯦꯞꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯂꯦꯞꯄꯤꯌꯨ ꯋꯥꯡ ꯑꯣꯖꯥꯒꯤ ꯌꯨꯝꯂꯣ ꯁꯤꯕꯣ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕ ꯀꯩꯌꯨꯝꯅꯣ ꯂꯥꯏꯁ꯭ꯔꯝꯒ ꯂꯣꯡꯖꯝꯒ ꯀꯔꯤ ꯂꯩꯒꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯕꯣ ꯂꯥꯏꯁ꯭ꯔꯝꯁꯨ ꯂꯩ ꯍꯧꯔꯝꯕꯝꯁꯨ ꯂꯩ ꯍꯧꯔꯣꯡꯐꯝ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ ꯂꯩ ꯂꯣꯡꯖꯝ ꯂꯩꯔꯦ ꯂꯣꯡꯖꯝ ꯂꯩ ꯑꯗꯒꯤꯗꯤ ꯂꯥꯏꯔꯦꯟꯂꯥꯛꯄꯝꯁꯨ ꯂꯩ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯡꯃꯥꯃꯝꯁꯨ ꯂꯩ ꯀꯔꯤ ꯃꯣꯡꯃꯥꯃꯝ ꯃꯣꯡꯕꯥꯃꯌꯨꯝ ꯃꯣꯡꯈꯥꯡꯃꯌꯨꯝ ꯃꯣꯡꯃꯥꯃꯌꯨꯝ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯌꯦꯡꯈꯣꯝꯁꯨ ꯂꯩ ꯌꯦꯡꯈꯣꯝꯁꯨ ꯂꯩꯕ ꯑꯣ ꯑꯣꯖꯥ ꯍꯣꯏꯗꯤ ꯁꯤꯗꯩꯁꯤꯗ ꯄꯣꯛꯄꯤꯔꯤꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗ ꯄꯣꯛꯄꯅꯤ ꯑꯗꯨ ꯀꯨꯏꯔꯕ ꯈꯨꯟꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯖꯥꯔꯤꯕꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯖꯥꯐꯤꯕꯣꯟ ꯑꯦꯔꯤꯌꯥꯗ ꯑꯗꯨꯝ ꯆꯤꯡꯉꯦ ꯖꯥꯐꯤꯕꯣꯟꯗ ꯆꯤꯡꯉꯦꯕ ꯅꯍꯥꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃ ꯎꯅꯖꯔꯒ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯀꯥꯏꯁꯤ ꯇꯥꯕꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯑꯩ ꯑꯃꯨꯛꯇ ꯍꯪꯅꯤꯡꯉꯦꯕ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯗꯤ ꯑꯣꯖꯥꯗꯤ ꯍꯥꯟꯅ ꯀꯩ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯑꯥꯔꯃꯤꯗ ꯂꯩꯔꯝꯃꯤ ꯑꯥꯔꯃꯤ ꯔꯤꯇꯤꯌꯔꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯥꯔꯃꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯥꯅꯤꯅ ꯈꯨꯟꯁꯤꯒ ꯆꯪꯈ꯭ꯔꯤꯁꯤ ꯀꯌꯥꯝ ꯆꯪꯈ꯭ꯔꯤꯒꯦ ꯌꯨꯝꯁꯤ ꯑꯁꯣꯝꯒꯤ ꯂꯣꯡꯖꯝꯒꯤ ꯀꯔꯤꯑꯕ ꯗꯨꯀꯥꯟ ꯐꯝꯍꯧꯕ ꯑꯍꯟꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯌꯨꯝ 65 ꯈꯛꯇꯔꯣ 65 ꯑꯗꯨꯗꯤ ꯆꯨꯝꯅꯔꯦꯅꯦ ꯑꯁꯤ ꯏꯕꯦꯝ ꯑꯃꯁꯨ ꯁꯤꯁꯨ ꯃꯩꯇꯩ ꯌꯨꯝꯅꯤꯅꯦ ꯏꯕꯦꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯣꯏꯅ ꯌꯨꯝ 65 ꯄꯨꯟꯅ ꯃꯌꯥꯡ ꯌꯥꯝꯗꯕꯤꯗ ꯑꯃꯐꯥꯎ ꯌꯥꯝꯗꯦꯕ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯒ ꯌꯥꯎꯅꯕ꯭ꯔꯣ ꯇꯧꯔꯤꯅ ꯁꯤꯗ ꯃꯥꯁꯇꯔ ꯑꯃ ꯂꯩꯔꯤ ꯑꯣꯖꯥ ꯑꯣꯏꯕ ꯑꯇꯩꯗꯤ ꯑꯁꯣꯝꯒꯤ ꯌꯨꯝꯗꯁꯨ ꯑꯃ ꯂꯩꯔꯤ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕꯒꯗꯤ ꯌꯥꯎꯕ꯭ꯔꯣ ꯀꯣꯂꯦꯖꯀꯤꯗꯤ ꯌꯥꯎꯗꯦꯕ ꯁꯤꯗꯁꯨ ꯑꯦꯝ.ꯏ.ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯦꯜ.ꯄꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯅꯣꯗ ꯀꯣꯂꯦꯖꯇ ꯇꯥꯛꯄꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯃꯗ ꯂꯥꯂꯥꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯨꯂꯃꯅꯤꯒꯤ ꯃꯧꯗꯣ ꯑꯗꯨꯗꯤ ꯊꯣꯏꯅ ꯀꯩꯅꯣ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯈꯪꯕꯤꯔꯛꯄ ꯃꯇꯝꯗꯗꯤꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯆꯠꯂꯝꯃꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯩꯈꯣꯝ ꯊꯣꯛꯄ꯭ꯔꯣ ꯈꯔ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯝ ꯃꯥꯏ ꯐꯖꯔꯛꯑꯅꯤꯗ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯒ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯞꯀꯅꯤ ꯍꯥꯏꯕ ꯕ꯭ꯂꯣꯛ ꯕ꯭ꯂꯣꯛ ꯊꯥꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯥ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯆꯪꯖꯔꯨꯒꯦꯅ ꯄꯥꯂꯣꯏ ꯆꯔꯥ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯅ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯅ ꯊꯤꯡꯒꯣꯝꯁꯨ ꯂꯩꯕ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤ ꯂꯧ ꯃꯁꯥꯒꯤ ꯂꯧꯆꯥ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯂꯩꯅꯩꯗꯨꯒ ꯂꯧ ꯁꯨꯅꯗꯦ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯁꯨꯔꯗꯤ ꯏꯖꯠ ꯃꯥꯡꯕꯒꯤ ꯇꯥꯏꯞꯇ ꯃꯌꯥꯡꯗ ꯅꯦꯛꯊꯣꯛꯄ ꯃꯁꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦꯕ ꯃꯐꯝꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏ ꯀꯩꯅꯣꯝꯇ ꯇꯧꯕꯤꯌꯣꯅ ꯁꯨꯝ ꯇꯧꯕ ꯑꯗ ꯁꯨꯝ ꯇꯧꯕ ꯇꯧꯖꯒꯦ ꯇꯧꯔꯅꯤ ꯁꯨꯝꯇꯧ ꯇꯧꯗꯕ ꯀꯩꯅꯣꯅꯦ ꯑꯩꯅ ꯁꯥꯎꯔꯤ ꯀꯩꯅꯣ ꯇꯧꯅꯣ ꯁꯤꯝꯇ ꯇꯧꯔꯅ ꯍꯥꯏꯔꯒ ꯃꯌꯥꯡ ꯂꯥꯛꯑꯒ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯏꯖꯠ ꯃꯥꯡꯉꯦ ꯍꯥꯏꯔꯛꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯧ ꯌꯨꯝꯗ ꯁꯣꯛꯇ꯭ꯔꯦ ꯃꯌꯥꯡꯅ ꯅꯠꯇꯦ ꯄꯥꯏꯞꯅ ꯆꯤꯡꯁꯤꯜꯂ ꯑꯗꯨꯝ ꯅꯠꯇꯦ ꯊꯕꯛ ꯂꯧ ꯏꯪꯈꯣꯜꯗꯤ ꯃꯌꯥꯡꯅ ꯉꯥꯛꯇꯅꯦꯕ ꯁꯥꯏ ꯁꯨꯝ ꯆꯪꯖꯔꯨꯒꯦꯀꯣ ꯄꯥꯂꯣꯏ ꯁꯣꯔꯥꯁꯤ ꯌꯧꯁꯤꯟꯖꯔꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯤꯒꯥꯏꯁꯤꯗꯤ
kano later culture gi kari ga kasidi ado paloi chara ai sida so maitai yum hum phu manga ado lai so hai ba ja koina luxury si pung baro ga mi manga tara change chale nuksa jo angak pada sai 사버시 얌사해 아이나 아빠라 삼들 레저링 해더디 숭의 마탐다 satsa리도 프릿 아타바 모자 프릿 티사 알레기 스웨터 아두이 마탁다 그리고 마탐다 아코기 트랙 슈트기 프릿 트랙 살 알레기 그리고 마탐다 아코기 프릿 아타바 아코기 트랙 그노 떠우드나 떠우보니 юм시 얌 누가 야이파나 떠보 말리 아도 까나 짱가로시 юм디 수마이나 떠우드나 레이 Kanagumba ay comment sida ay thagatjaba posta nungaiba khundi yengjaningde ga haba kasu haibi re nungai yaiphanna palambasi nungai jabani yamna yam phajana kano tawduna leire ada ai gidi swai da ju sumaina maitai lei haiba khangan jaba aduga swai da baudi sei dum pim chama leire moi wangang sangang karam hai tawi ai yengjage swai da di thodyam na maitai lon gi taw gadawni aduni haibagi hainingai leite adu ai haijarami khoigi kaino ga di maitai gi nungsit anoba nungsit ka di yobo mali swai da ha chicken gum kak tana kaidawdana yonba natraga thong leiranga lei hotel ga oram basu yai a boy namin kari kawi ha Divya Singha Noigi Yumna Karino Yumna Karino Yumna te Sagai Karino Lekolo Lekolo Nangju boy Nangju Lekolo Divya Singha Nangi Sagai Kangde Yumna Su Kangde Adagi Kayum Su Kangde E Papala boy Boy Ay ma chen gare Papala Papa ga wari ngak sage Papa na changak pasidi inaw di ming di kari kawe ai chingamba kayum no o bamo le kai gi ni swai gi oiram dare seida ka kari gi nupi mai no kaino nupi mai na sum la aga matang boy nang na miong ta hayo na miong ta hayo ha ai ado nang na sanu pirasa ado angang singda yumna karino haibuju khangde kayum no haibuju khangde sagai karino haibuju khangde masi lali na mama da nupim chasi gi mama yaubro ibe ipam la sa pamol kai gi hangaloi ni kanu ne sumaina lei mathang hauji se akoina luxury matam je nupa na ha jingna thabo inghang satna giba matam oiba Masai changi bada di tum urakta ba hai tare chum namang lum na ye nga chakhiba palai charagi woina asaisda Shiva mandir ma chauna lerga mamdop su konari masaisda kumgi woina Shivaratri gumba yam chauna tarumuda o mali kwa yam chauna Shivaratri sithi akhoi matam mamada Manipur da taunaram badu maina hojiksi songi Barak Valley gi lamdam sida di khungang singda dum Shiva mandir su yam marang kaina yumthung ayambada Shiva mandir ama thamnaba thengna chai songi sida songi oi thangba khoin thokchara isigi mamang lom thangiba asidana maitai khajiktang yum ahum mari leraga mayang su lei haye aduga somda changi basina karimta kanamta yan da bida maitai ngakta leiba maitai ni ko warim te sajidana phone to nga hoda nong khongda ai ang phone nong to min kai ko ba monojit na kai tori dukan phami like ti 12 pass ne ba adu khatam dra dukan di sidi se ahum so ba sa oi hujik loli ba noi palai charagi naharol sing nang nu pithir ba thi noi naharol sing club ka leitro mete gi oi ba mete pa club se leite ji ama khak lei ya ba thi se phana restaurant tau de som no ke ta chakhalo mangan adegi kai no di noi na class
10 11 12 tamok pa matamda Manipuri side ta Assam Manipuri side ta parisa ka naming tabra ꯇꯝꯗ ꯇꯥꯏꯗꯨ taya mogi mi ga lakpa ga thengna khraba ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯟꯅ ꯅꯠꯇꯦ ꯑꯗꯨ ꯂꯥꯛꯏꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯥꯟꯅꯗꯤ ꯂꯥꯛꯇꯦꯅ hana lak inde handakti labra ꯍꯟꯗꯛꯁꯨ ꯍꯟꯗꯛ ꯅꯠꯇꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏ ꯑꯗꯨꯝ oh ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯂꯥꯛꯏꯗꯣ ꯅꯍꯥꯔꯣꯟꯁꯨ ꯑꯗꯨꯝ ꯌꯥꯎꯏ oh faye adu tawdana mayam ꯌꯥꯎꯏꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯝ ꯌꯥꯎꯏ faye adu adu ta de ga ha ga de ai sum ꯇꯥꯏ ꯂꯥꯛꯏ ꯃꯌꯥꯝ ꯂꯥꯛꯏ fai nang yumnak tu kare ba ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯂꯣꯡꯖꯝꯅꯤ longjam yam lei mane ko ate ꯂꯩ longjam ga laisram ga se oja kari ming ibung kayum no longjam lo longjam na ai kaino army ro kaino ex army ro kaino oja school chalam me ba le oja nate palai chara se Assam Manipuri side ga parisat ka adum khusam narak pro so songi kaino ga oiba akhoi moi central committee gi member oiba ga yaw grabro palai chara ge ai isa kanane hai matungdi oi hiba yawbro ai jahode ai moi jahonde gi jam kan hona je yawa ai da na dum adu matam da lam se kanana makok chingna anu se lam edu me gun gi no do si yawra birendro di una gre dum una lai ka ga gi ta khare da ma do lala taung de lei bu do Samajir. Samajir na tin ni. Hola la ngi mila me ba. La mila. Phai oja nungai oja ming du kare ba hojik da. Ibung hol longjam ngak ta leiman. Oja nungai je ngol gi kwa pambi bu di jari bon gi. Jari bon gi kwa pambi si di phau bani. Toina mo yum dong ko ding gi. Kano to mamang gi ga si chu. Mai tei sing ni da. Ada mai tei gi khun sing se yam nuksiba akhoi kasarong gi Kalinogor haina akhoi Rampur Dolu romda Kalinogor haina khun macha khak leiba di naharol singi yamna club ka leidana sanabana chingba tawrumba lei adu club nunga si as sunga si chaung taruga ko pambi si angakpani sumai tau changaroi sida yum humanga leire palai churada kitang lai su haiba naharol sing khara tawraga Assam gi organization sing apunba organization sing leiriba mayam si yaurak para satra gi bu oirasu adagi site gi oirabu su cultural kari singbu oirabasu kudam moina aina apara samda thengna jarakpa khoi Manipuri people friends gi bu oirasu kaidawrasu sumba mafam sing sida yaurak para kaina adagi MDC Manipuri Development Council leiri makoi gi kaigari yaurak para haibana chingba hangjening mani adu nupi angang sing yam ibe mama so asaista san yam nuksi no labuk ta sanbi da sanaw na ko sangom thakta ga leibaga si pa udrabani aduna kaino si palai chara da maitei lei sumai tawdana jamira haiba khoi lala dagi laaga Gharmura haiba mafam du yokatringai hade Gharmura dagi laagana kilometer 3 long highway dagi haijillaga kilometer ani mu haijillaga palai chara kauba ekoi maitei khunjaw ma yum humpunga yam nunga yai phana lei haibasi khwaigi mafamda saktak chabasi matang asida loisinjage masigi mathangda ekoina chachaga dorisi Manipur haiba mafamdu chachage madudi Manipur dudi aina chacharuba Gharmura adagi Jamira duga punjin jage aduga palai chora sina tongana thamjage palai chora gi paudamsi matang asida loisinjage ngasi akhoi February gi tang 2025 khoi thang je numit ai hang na palai chara te lak chawi sa su yam sare pung 12 minute
ꯀꯨꯟꯃꯨꯛ ꯆꯠꯁꯤꯜꯂꯛꯑꯦ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯒꯦ